तोान तोान मफमसिंगदा अखोगी इमा माय पाइबेसिंग थोलक्तुना दगी क्लब ऑर्गेनाइजेशन क्याम थोलक्तुना ngaranggi अखोगी मणिपुरदा मणिपुर हाइरिबा मिंग असि मुथल हाइना रेजिमेंट ना अखोगी MSD बसता तौरखिबा थौग अदुगा पेनदबदगी ngarang dagi changsilakhiba kongjang asi huji faw sathari hai pawsing asi dagi kamai yengbe han bada notice window yengbiri ba man puja khoding ka kunu chari nang asigi hoso biri ba ojamang chama de hosta kunu ka kunu chari ojamang cha han bada yamna laibak thiba thodok ni ko aduga yamna I strongly condemn ko adugumba that 20 gi Shirley festival an ma hodok numita adugumba Fort Mahar regiment gi sipojing na gwalta bida normal duty ma tawra lairaga akogi manipur gi MST bus adusu DIPR na dugumba charna bagi damukta dugum ya piba charna ba sem samba charna bagi ngasagi kadi permission pi na kotna manipur gi press ko amne electronic media gi chinaw moi kun henba tunga chatpa dugumba khongchat du da yam lai bakthi ba akogi kare hani akogi Ishagi state manungda ko state manungda lejaba dugma manipur state manungda lejariba manipur haiba lebak ima lebak manipur haiba sidida adugumba siphai mana Fort Mahar regiment gi siphai mana under officer mana manipur haiba wahi muthalu ga na haiko wahi si yam shock oi bai tare ko thamoi tu chungba yamna koi nungang ba madi manipur haiba wahi muthapada natana sagi makha MN thaba gaida MN number thaba du bokta muthalaga wondu na chalu ga na har kogi kano tham ko se machida yamna koi tem sa moina manipur sa moina koi yam shock wai I strongly condemn have jima yam tham jage then ani shu bada pu makha chathajar pada ramang chai khoi yam nuai tab si madugi leiba issue si kanana ya pi ko madugi manipur haiba wai lokthu haina lokthok to boni inter manipur haiba wai khumjalu haina hairiba wai si kanana ya piuno machima khoi lebak miyam khangna manipur gi praja miyam khangna natana malem gi india gi leimai khuring mukta ko masagi state manungda masagi state ki maming ko khoi muthalu natana uhandra chatlu haiba wai si malem gi pithri gi lebak khuring mukta madu khoi khangn ba chumi haiba chum thamjage ko do dena mana adu muthalu hairi si kari gi damak kana gi damak den kana na haip gi damak Kanabu Southern of them, Kanagi Wine of them, Havogiza, Simon Hang to be Arico. Kanagi them up, cookie terrorist in them, Kanagi them up, cookie drug mafia in them, Kanagi them up, illegal immigrant Mayam, Piran of them, Kanagi them up. Manipur Tugaina, Badum cookie, Emile Taragi, Matamoin, Wine of them. Adugumba. Terrorist sing, cookie terrorist sing, adugumba drug mafia sing, adugumba illegal immigrant sing, adugumba lebak tukana hona cookie MLA sing do. Mogi mathamoy nuaina bagi damak, natrana moibu support to moibu mabung harau na bagi damak ta states da manipur se duty tari adugumba central security force amana security force miwe amana ta sengna manipur haiba wahi se muthalu haiba jima gita sengna mado kana na haibu haiba jima kitika tabi yaroi bako dena mana ngasi ko komina haire kamaina haire ngasi ngasagi kare haini adugumba da chenaba mioi singi marakta maruina masagi responsibility masa khangda bhaigadra masagi responsibility laina daita lobongam da bhaigadra dugumba chief secretary security advisor DGP resign tawna ba matam thare ko ado moiji resign tawba na khoi thamoi peladra sum ko sinam lai ko dena mana hajiti tagai phadna wahog do aman nairaga di warushi namus lekam thui anak sahi ani mapung phagre ko ki terrorism gi lan ko sahi ani mapung phagre asai area si da khoi nam ngai tri si khoi mamang da one day head ki mamang da manipur gi oina north east ki khoi in charge pu biri badumba samit patra ko samit patra na manipur issue gi matang da gi issue gi matang da manipur gi matang da matik na amata yaroi samit patra na khabar da khoi phongu adu itaraga di sai areas the misunderstanding or miscommunication na haibasi khoi asa thopra Manipur haiba wahi si thaganu haiba wahi si misunderstanding or miscommunication haibase the security ki point of view da tawani haibase masi yabra Manipur da terrorist na landar Manipur thugaina honare haib matamda madu Manipur prajaji protection pi na bidam tamoi leib natra security haibasi kanano prajasing sigi oba ngak senba prajasing lanthum ngakpa prajasing thawai kannaba thawai ngak sini haibasi mu thona tabra adugi dama na tabra center na si government na si torop chaw chaw na pi thamje adugi dama na tabra adugumba
thawai lan thumdu ngakna sendana moina pamiba Siroi festival ngasi state ki ngakta manga suwen pangthui badum state Siroi festival do yeng masan nabi damakta tourism department na transport department na mai na governor ma samang yauna ngasi state ki thakta adugumba manga suwen state Siroi festival pangthui je adugumba any community la kanda harau kumai and peaceful oiba adugumba relation la nabi damakta sinma tharma mani haina phongdo khomdo madu bawbada ngakpa ngamdra security singduna hwai kamaina ekoi transport department ni tourism department ni director singna kai dam madu ekoi yam peaceful oiba dugumba yam ing tappa dum security fadana mijal khol haina phongdu imam du kai no haiba question khoi lae ko question mam leisida dena mana Siroi festival si tarkum matamda Siroi festival tarkum matamda kanada ojamang kai Siroi festival si tarkum matamda ekoi 3-4 days eheta ko ekoi cookie jo volunteer council ko ban eastern zone ko ban lu amana ekoi maitei have proof se moi di Siroi festival jeng chap ya roi moi di ekoi na athing ma thami cookie kun power sama matam da moi kai dawre anytime ko thira nu pi rani pa ko lem tharo hat kan tu pain warning tore adu amu kai dawre police na madu gi poto thigalu matam da ekoi aseng ma lup oiram dre na chengdor khare ko yam nungai ba paw mo thai ga da hapsan duk jabani ko dena mu kai dawre Delhi da based of Hatra leader ne haiba dugumba ngasagi pokjago guite ko boni pa manu kai dawre ifong phone mu kai dawre ekoi Siroi festival trum tam da nupi ga ni power ga da koi at any moment ma koi koi lem thar da ni na ma jungwan nuksle ko ma pha ni ko ni FIR pa le ko le mam ta hore dum ko adu jung le adu mu kai dawre ekoi mi ma da ko mi ma da han ma ko ko gi social media dam kai dawre mi ma da han ma mu kai dawre magi cookie macha ko terrorist ko adagi drug mafia mai kano popi ga phana char raga ngang ko mali ma gi wahi ko ekoi ngauri phaidi sining dar dinayum da gyata tum layu nupi ga ni par ko am da lem thar ga har ko thena re ko adu musu le re adu bak da koi yeng ni sum ko lega ki mo thong da sum yeng ni adu bu date 19 gi ko gi evening gi paper da ko cookie Joland Protection Committee ko ba lup amana mu kai dawre arai ba mapangan sinadana manipur gi Siroi festival da ekoi manipur gi maitei ha fruit se ekoi mogi arai mapangan sin thingani mo ma tara koi thingno hona gani koi kanon tar hona gani ha moi warning chule ba adugi warning du neba khone yapsa areas in pajari se adugi warning cookie Joland Protection Command ko lup se kanano who is he masina date 19 na si haide date 20 na Fort Mahar Regiment Kamuda Manipur Thaba but Sapiaro Hagal in Evo. I thought more any correlation there. Co-existence, I'm not Marine House coming Evo. Then Amana Moina Tabida, top leader Kanakana, Mr. Marine, have a coming like Manam Moina Haidokiba, any Mapung Power Sakti, she doesn't think any have ways there. Mapung Power Sakti, she doesn't think any have ways, they to need the thing in Evo. Natra. I thought this areas that Mogi Mogi up and the Mapano Honorable Mamma have there. Say Taibo. Then Amana. Adugi then aman lai popo issue Manipur haibo haisi se khudamai na pahalgam da praman tawjage ko pahalgam da praman tawjage pahalgam da terrorist kangbu na aikoi gi lam koiba lakpa adugumba civilian kunga taru hatkre ifong phongna adu hajik makhata na mu terror attack taro khiba yai khalakanda maduda lakpa miwe singdo noi Delhi masani harkanu ko noi Maharashtra masani harkanu Punjab masani harkanu ade Gujarat masani harkanu tar noi India de lakpa harkanu haina adai time security singna haiga dori bra question lakhre ko aigi state manung da chachabada chingna chakera tamna chakera chambu chakera more chakera kanghobi chakera anyone security na protection piraga thaba bus to why ka gidam to Manipur hai why security no thatu no chi question laksa gi ko eta ga sai areas di da tasengna central security forcing marak tagi kanaguma team khara kanaguma official khara Manipur Tuaina was not the way touching a phone on the arm of the way, Tamak or Brahma Zimiam, question of Lacre, Musico. Although the Mancha which I didn't see a koi hold the Omalina or Rochim to Nasi a koi security advisor of DGP Natraganasagi, Chief Secretary resigned or with Hopi, Natri, the Wutabu, Hazikukina say any cookie terrorism say any jungle lands there. Masiki Worosh number Lanamatanda, she's never more a can Hazikoi. Lucian never neighbor go. Come to my neighbor to buy Koyoba, Mission Nama, Hongtangama, Hong along with them do have some Jagabo. Other issues in Matanga, a koi Yamuite, no. Ozamancha, simply films a quick title, we are other lady issues in Matang, they koi Manipur, the Minaba production, couldn't want to koi a city at the red. I koi amateur Timon with the Moyabo. I quit Yam Line Hajabada, Yam Sam Hajabada.
NACN IM na mogi ceasefire gi matang da without territorial limit ana thorpagi hairpagi damak Manipur mai chakribni ko ado Manipur manung da leiba du ma security force amana Manipur muthallu haira babu de khoina yenga le gi manung kai no masi question amani ko dona hajuti chap chana khoi sahi ani chupna india government na ngasi ekhoi na tawgani ekhoi no chingani haina moina decide to gi moina promise to gi poto khoi yenga lae sahi ani opung phagre ko numi khani hedore ko tai ta hojik adugi manungda woroshin lakodi lae dana chigi manungda kai dore moina nomai kanung kapi moina mi hani on hali mi phari on phari moina toring on tori ko ai ta ga de sai area sida again namuk sahi ani kukina lam tarak pasi manungda kwai sathi ba macha mahara ai ta ga di ngarang na han central security fort mahar regiment kamuna fort mahar regiment hai ko moi kangbu sing na setu correction ni paper da hai ko hai jabani aduna moi na ngasi manipur mung leina manipur duty tong tong na manipur muthalu ga hai bo sidi terrorist kangbu kuki terrorist kangbu jing du na pa mi demand jing manung da fong na ma di lo na mateng pang pot ma khoi mami ta re ko ai ta ga di ngasi moi na manipur hai bo hi muthan phonam matam da kana ga muthan nuai na ba sai hai jagi ki terrorist du ki kana ga muthan pir na ba drug mafia kangbu sing du ki kana ga muthan maning thunu na ba kuki na manipur thuga na hon ba kuki MLA sing du ki kana ga muthan na sak chemi ba illegal immigrant mayam du ki refugee mayam du ki ai ta ga sai area ji da ai khoi देखोई कइदों मिना के तगे कइदो के थोतांग लोंग दे हाबजे हाय राज देखोई अपुन डिसिजन लोंग मतम बोय हाबन थमजगे लोइना ना हजु लेबि सुजिंग मतंग दा देखोई तसेंग ना देखोई सेंट्रल सिक्योरिटी फोर्सिंग मरकता देखोई तसेंग ना याम कोई चेक्शन निगाय ओइरे अदु लेबि फिमजि मतंग देखोई चप चाबा देखोई मियाम गे बा डिसिजन म लौदो तारगदी सुंचोय छोयदना कुकी टेररिस्टिंग गे बा सगी मगी अपाम बा मगी ओखलोंदा कना गम खरा बेस्ट इंटरेस्ट खरा दि थम तरो ले हाबन जे सय थमजगे हम राउंड याम नोजे